Akashbani Imphal Lanthokchari Paugi Saktam Saktam asida Manipur ki Lok Sabha seat anida mirep tarana lamba tawnagadaba Raijigi Lok Sabha mikhalgi matangda mirep singgi wafam Nauna semkiba Raijigi jila kharada mikhalgi sem saba Manipur da Good Friday amasung Easter Sunday Manipur ki footballer Panthoi Sanuna Australian League ta saruk yaba ahanba Bharat ki nupi footballer oiba ngamkhiba amasung paugi saktamda aikhoi ki dex tagi wahengbam Washington na piba mikhalga mari lenaba pauda Lagliba Lok Sabha mikhal asida Raijigi Lok Sabha seat anida apunba mirep tarana lamba tawnaragani Makhoi ki manungda mirep marina outer Lok Sabha seat ta mikhal thengnagani aduga mirep tarukna inner Lok Sabha mikhalda lamba tawnaragani Mikhal daksilakpaga loinana Raija sida vote khopnanaba National Political Party singi star campaigner singi ming lauthoknakre masiga loinana State Election Commission na mikhal asi mai pakna pangthoknaba paikhatpa yaba thorang sing paikhatle Handak pangthokadoriba mikhal asida outer Lok Sabha da NPF ki ticket mikhal thengnagadoriba KT Mothi Jimingna Raija sida tangdu leitaba puraknaba honabaga loinana sakhot thorangi thabak singdasu miyeng sangani haina mahakna ningthokaba numita mirep se pisan ba lakpa matamda paumi singda phongtokhi Amaromda handaki mikhal asida mirep oiriba singna Raija sigi hojik oiriba phibam asigi matangda wafam kaya potoktuna makhoigi agenda oinari Masigi matangda inner Lok Sabha da mikhal thengnagadoriba RPI athawalegi mirep Maheshwar Thonaujamna hai mahakna mikhal da mai pakpa tarabadi miyamgi mihut ama oina Raija sigi yaipa thorangi thabak singda thawai yauna honagani Manipur se ang wari ba mai chai ba Ilip camp ta lari base yumda hanjan banatri losing loya chingkhong chinga lari base hanjan banatri out of the context of the MP parliament manung da dang ngam du dang thabak nate parliament gi mapan da su MP gi duty natraga su central government da koi lan mi siang wat leba haibadi Lok Sabha gi MP ani khaktani lari se aduna MP dangi ithau tawni haiba leite aduna central government da kaidori no manung sori base kari no MP gi ithau ju tawraga mapan da atopa context da kaido ba koi imale bak se wari se kari no haiba se whole responsibilities ai lojage na khalle hai ta Kendra madi Raija anida sarkar pairiba BJP na handaki Lok Sabha mikhal asida inner da makhoi gi mirep mai pakhanamba akanma mawong da honari dol asigi oina inner da Raija gi Shiksha Mantri Thonaujam Basant Kumar na mikhal thengnagani adubu dol asina outer Manipur Lok Sabha gi mikhal da sungsinnari ba dol NPF ki KT Mothi Jimik pu saugatkani haina phongdokhiba leire Mikhal asiga mari lenana Mukhyamantri Nongthomai Birena mahaki dolgi mirep oiriba Thonaujam Basant Kumar bu Raija gi miyamna saugatpiduna lamdam asida sakhotpa amadi tangdu leitaba ohenbada mateng pangbiu haina miyamda appeal tauri Haukiba chahi taruk da Bharatiya Janata Party na Manipur Praja ki dama kari tawi tawdi hai basi Manipur ki miyamna sakhini laibak tiba thokdok ta hantak megi tarik ahum dagi thoiba thokdok sida Bharatiya Janata Party na kari thokdang lauri center ki leadership na karamba Manipur ki puwari da mukta thokhidriba amukta tawkhidriba state chigi apunba ki saktam kannana ba Manipur ki indigenous people simu kannagidam ka laura iba khongthang mayam thabak oina ulai iba se masibu thajabiraga ubiraga songsoi soidana Inner Manipur Parliament constituency ki Bharatiya Janata Party na thaga chariba aigina basunta honorable minister da kahan biu haidna miyam da bam chaklok chara lonjarga ikhumuna Sri Basant Kumar na BJP ki makok thongba lusing basing na thajaba thamduna lagliba Lok Sabha mikhal da mahak po mirep oinana ba khanbira pagidamak thagatpa madi nungai pa phongdokhi mahak na hai handaki Lok Sabha mikhal asi Manipur gi oinadi yamna maruoi ba mikhal amani mahak na hai Kadurbi election se adukimatik maru election ni because akoi Manipur ki survival Manipur ki hozik lairiba we have to exist as a state and as a people together masi hantaki elections sina decide togani aduna mayam da ina hygienic odi lairiba sarkar Bharatiya Janata Party Manipur da lairiba si adukimatik kan honadana hozik peace lakpa hore aduga hantaki election se lor matungda di kan honaminaraga state government as well as central government honaminaraga hairiba peace se soidana lakani aduga mayam hanagi adumaina tangdu leitana leinaboi damakta khoi punna honaminasi haibado mayam da thamjari Lakaturiba mikhal asida Jawaharlal Nehru University Nai Delhi gi Professor Angomsa Bimol akoijamna Congress ki mirep oina Inner Manipur Lok Sabha da mikhal thengnagadori Sri Bimol na mahaki mirep se pisan banumita paumi singa unabada karigumba mahakna mikhal da mai paklabadi irang asida maram oiduna tongan ba relief camp sing da lediba miyoi sing mayum da halanduna tangdu leitaba punsi ma purakna ba honabana ahan ba khongthang oigani haina phongdokhi
Group ani ki war ne haitam Manipur ki izat leina hingnaba hotnaba kangbo maga madugi mayok te leiba magi fightness akhoi ji si chatlaga I si husi campaign tawbe ya ma tawbe yum chatlaga I phamung ama leirongani chana ba leirongani set na ba fi leiri aduna tabida tha tarama thoi mayum ma kei thado leiri mayam se normal loiba mali se oida ba kangbo ma leiri se khoi kaw loi tamne aigi ahan bai no hotna ga doise makhoi se izat leina mayum mak ida phajana ma hanjalaga hanagi fibam tek ta kaidana na leina ba hotna ba to madune aigi major effort Raija asigi nauna semkiba jila kharada ahan bo oina pangthokadoriba Lok Sabha Mikhal lising ani kun mari asi mai pangna pangthoknaba mari lenaba district election officer singna thorang paikhatle kumja lising ani tara tarukta Raija sida nauna semkiba jila sing none amasung Pherzol anida mari lenaba district election officer singna ahan bo oina Lok Sabha gi Mikhal asi handak pangthoklagani Mamangi Lok Sabha Mikhalda nauna semkiba jila sing asigi mari lenaba official amadi infrastructure leitabadagi hana punna leminaramba jila aduga Mikhal punna pangthoklamani Hiramasi ki matangda aikhoigi none paumi agui kamai ki pauda Haukiba 2016 gi November thada none jila na Tamenong jila digi khaidoktuna anauba jila semkhibadagi hangdak pangthokadoriba tranipan suba Lok Sabha election dadi masa matomdagi district election officer leiduna yamna historic oina handak April gi tang 23 ani suba tangkakta outer Manipur parliamentary constituency da vote thada nagadori Haujik jila asida eligible voters lising kunmapan samari kunthanipal lei punna polling station yankhai ni thoi leiba manungda voter lising ama henba polling station manga leigani nupi khaktana mathau tawgadaba women polling station leigani amasung polling personnel na 70 henbana mathau pangthokadori Akashpani Imphal gi akpawgi saktam gi damak none digi agui kamai Kamjong Zilla da nauna Mikhal pangthokadoriba sigi matangda aikhoigi ukrul paumi sothing simaren hai Zilla asigi oina district election officer amadi atopa mari leneba official sing leiduna mathau tawjarabasu infrastructure matik sana leitaba maramna ukrul district headquarter gi mini secretariat hall da Mikhal ga mari leneba thabak thorom sing tawragani Kamjong Zilla ki tamak the historic oiba thauthok ama oina lakatauriba Lok Sabha Mikharda di separate district election officer amasung returning officer ki makhata function tawrani district headquarter Kamjong da infrastructure watpaki Ukhrul mini secretariat complex ta ki pangthorani Kamjong Zilla si 2016 da Ukhrul da ki khaithokpa district ama oi Chatkrapa election kaya dati Ukhrul district election officer amasung returning officer ki makhata pumna pangthok minai kumsiti ahan ba waina Ukhrul district Kumsiti ahan ba waina Ukhrul ki khaithok laga independent ni Kamjong Zilla manungta leiba Phungyar Vithan Sabha segment ki Lok Sabha election arrangement tawrani Akashvani Imphal ki pauki shaktam ki tamak Ukhrul ki sothing shimre Manipur da handaki chayola sida Christian lining satpa singi senglaba kumai ani pangthokhi Irai numita Good Friday pangthokhi Prabhu Jisu Christa bu cross ta pang tingdun halaba tungda amuk hingalaki bagi Easter Sunday palan thoram ngasi pangthokli tongan ba church singda ahing nongyai gi Easter gi laisol sabha sing pangthoknakhi None Zilla da su church singda Prabhu Jisu gi matik magun saithatuna laisol isai sakpaga loinana Easter Sunday dharmi gi oiba thoram kaya ga loinana pangthokli Raisa sida senglaba numit ani asi lakpada miyamna Prabhu Jisu gi mafamda lamdam asida ing tappa santi leibamadi sakhotpa purakpa oiresanu haina thawnikhi masiga loinana lamdam asigi phurup singi marakta amaga isilena oibagi asetpa marida nungsi sanana leiminanabagi matangda su prarthana pangthokhi numit asiga loinana None Zilla dagi nupi amana Akashbani Imphal gi paugi saktamda asumna hai Aihak ngasi yamna harawe amasung isorbu thagatli maramdi sahi lising anigi mamangda ngasi kauba numita Prabhu Jisuna asiba mungphamdagi hingat piduna aigi pap kokpire ngasi Easter Sunday da mana hingat lamdradi aigi aran khubam lairam roidabani isorbu yamna thagatjari Raisa sigi sanaroi singna malemda sana khonabagi lamdamasigi mixat purakpa ngasi su leptri lamdamasigi nupi footballer Bala Devina Scotland gi Ranger FC de yauduna ahanba professional football club te yawba ngamkraba matungda Manipur gi panthoi sanuna Australian League te yawba ngambi ahanba nupi footballer oire Kaksing Zilla gi Kairak tagi Elangbam panthoi sanu Bharat ki nupi football gi national team gi goalkeeper ni
ꯃꯍꯥꯛꯅ ꯍꯟꯗꯛꯇ ꯇꯔꯀꯤꯗ ꯄꯥꯡꯊꯣꯛꯈꯤꯕ ꯇꯣꯔꯅꯥꯃꯦꯟ ꯑꯃꯗ ꯀꯣꯁꯣꯕꯣ ꯑꯃꯁꯨꯡ ꯍꯣꯡ ꯀꯣꯡꯒꯤ ꯃꯥꯌꯣꯛꯇ ꯁꯥꯟꯅꯕ ꯃꯦꯠꯁꯤꯡꯗ ꯎꯠꯈꯤꯕ ꯍꯩꯁꯤꯡꯕ ꯑꯗꯨ ꯎꯕꯗꯒꯤ ꯃꯦꯇ꯭ꯔꯣ ꯌꯨꯅꯥꯏꯇꯦꯗ WFCꯅ ꯃꯍꯥꯛꯄꯨ ꯁꯥꯎꯊ ꯑꯣꯁꯇ꯭ꯔꯦꯂꯤꯌꯥꯟ ꯋꯤꯃꯦꯟ ꯅꯦꯁꯅꯦꯜ ꯄ꯭ꯂꯦꯌꯔ ꯂꯤꯒꯇ ꯌꯥꯎꯅꯅꯕ ꯈꯟꯈꯤꯕꯅꯤ ꯃꯁꯥꯒꯤ ꯆꯍꯤ 12 ꯍꯧꯅ ꯃꯁꯥꯅ ꯑꯁꯤꯗ ꯊꯋꯥꯏ ꯌꯥꯎꯅ ꯍꯣꯠꯅꯔꯛꯈꯤꯕꯤ ꯐꯨꯠꯕꯣꯂꯔ ꯄꯥꯟꯊꯣꯏ ꯆꯅꯨꯅ ꯏꯪ 2018-19ꯒꯤ ꯏꯟꯗꯤꯌꯥꯟ ꯋꯤꯃꯦꯟꯁ ꯂꯤꯒꯀꯤ ꯑꯅꯤꯁꯨꯕ एडिशनꯗ बेस्ट गोलकीपरगी मना फंखी हौजिक ऑस्ट्रेलियन लीग सरुक यारिबी पांथोई चनुगा आकाशवाणी इम्फाल की ई पाउ कांगबुगा ngasi अखनना वरी सानबदा असुमना फोंदोकली होस्ट तौदुना ऑस्ट्रेलिया वुमेन्स वर्ल्ड कप सानखिबा मफम अमदा सिगुम्बा अपॉर्चुनिटी अमा फंगबसे यामना नुंगाइबा फावे अमदी इंप्रूव ओइनबगी जगह अमा फंगे इंडिविजुअल अमदी टीममेट का एक्सपीरियंस अमदी कॉन्फिडेंस फंगनी हाइबा थाजै अइना पिनिंगबा मेसेज दे होरैबा अंगांसिंगसिदा नुपा नुपी हाइबसे खाइबिदबिदा महागना पामलिबा लाइनदुदा चलहंदुना मपा ममा सिंगना सपोर्ट तौबिबा सेनबिबा चंगे डेडिकेशन हारवा कंसिस्टेंसी डिसिप्लिन लेबा मथौ ताई मतमदुदा अइना होटनरिबा खुदिंगमक माइ पाकनी हाइना हाइनिंगी गवर्नमेंट अमदी लेरिबा सिविल सोसाइटी खुदिंगमकना अमता ओइदुना इमा लेबांग मणिपुर हानगुम खुंदामिनरिबा पुनमक पीस ओइना हिंगमिनबा पामे हंदक पांथोकदोरिबा लोकसभा की मिखल असिदा राज्य असिगी अपुनबा भोटर लाख 10,000 हेनबना इनर अमदी आउटर लोकसभादा मिरेप ओइरिबसिंगी मराइबक लेपकदौरी मिखल असि पोलिंग स्टेशन 2,950 चथगनी लाखलिबा 19 सुबा लोकसभा मिखल 2019 असिगा मरी लेनना आकाशवाणी इम्फाल की ई पाउ डेस्कतगी वाहेंगबम वाशिंगटन पीबा पाउदा 19 सुबह लोकसभा मिखल असिदा मणिपुर की लोकसभा केंद्र अनि इनर मणिपुर लोकसभा सीट अमसुंग आउटर मणिपुर लोकसभा सीट की मिखल पांगथोकनी लोकसभा सीट अनि अचगी मिखल की भोट अप्रैल 19 अमसुंग 23 तांकक अनिदा थादनगनी ममांग की मिखल सिंगगी मानदब मवंगदा हंदक की मिखल असिददी इनर अमसुंग आउटर सीट की मिखल तोंगान बे तांककता पांगथोकपगी महुता अहान बे तांकक की मिखलदा इनर की सीट खक्ता नतना आउटर की सीट खरगी मिखल की भोट थादनगदौरी अहानब तांकक अप्रैल 19 भोट थादगदोरिबा असिदा इनर सीट की मनुंग चंब विधानसभा केंद्र 32 अमदी आउटर की विधानसभा केंद्र 15 याउरी अहानब तांकक भोट थादगदोरिबा केंद्र सिंगी मनुंगदा इम्फाल ईस्ट जिला की विधानसभा केंद्र 10 इम्फाल वेस्ट की 13 बिष्णुपुर की 3 थौबाल अमसुंग कक्चिंग जिला की 3 चांदेल जिला की 1 कांगपोकपी जिला की 3 चुरचांदपुर जिला की विधानसभा केंद्र 3 पुन्न विधानसभा केंद्र 38 याउरी अदुगा अप्रैल 23 के अनिसुब तांकक भोट थादनगदोरिबा आउटर मणिपुर लोकसभा सीट की विधानसभा केंद्र 13 की मनुंगदना जिरीबाम टेंगनौपल फुंगयार उखरुल सिंगाई कारोंग माउ तटुबी तामई तमेंगलोंग नुंगबा टिपाइमुक अमसुंग थांगलोन याउरी हंदक की मिखल असिदा मणिपुर की अपुनबा भोटर मसिंग असि लाख 10,000 मसिगी मनुंगदा नुपी भोटर लाख 10,000 सुबन नुपा भोटरना लाख 9,59,938 अमसुंग थर्ड जेंडर 219 याउरी इनर मणिपुर लोकसभा सीट की अपुनबा भोटर मसिंग असि लाख 9,39,938 नि इम्फाल वेस्ट अमसुंग इम्फाल ईस्टा भोटर मसिंग ख्वाइदगी यामना मथंगसिना लाख 3,42 सुबन 5 मदी लाख 3,19,994 लेरी आउटर मणिपुर लोकसभा सीट की भोटर मसिंगना लाख 9,40,000 सुबन 52 नि 2019 की लोकसभा मिखलददी आउटर सीट की अपुनबा भोटर मसिंग असि लाख 10,10,419 ओइखिबनी अदुबु इलेक्टोरल रोलदा ममिंग हंजिन यावरंबसिंग कक्थटखिबदगी भोटर मसिंग असि हंथरकपनी इनर लोकसभा सीट 19,950 की इहान हानबा जनरल इलेक्शनदा आईएनसी की लाइसरम जुगेश्वर सिंह माई पाक्तुना इहान हानबा एमपी ओइखी 2019 पांथोखिबा 13 सुब लोकसभा मिखलदा इनर सीटा बीजेपी की मिरेप डॉक्टर आर.के. रंजनना महाकी ख्वाइदगी नगनबा कांग्रेस की मिरेप ओइनाम नबकिशोरदगी भोट मसिंग 13,750 हेंदुना माई पाखी 13 सुब लोकसभा मिखलदा आउटर लोकसभा सीटना नागा पीपल्स फ्रंट NPF की डॉक्टर लोरहो फोजेना महाका ख्वाइदगी नगनबा बीजेपी की मिरेप बेंजामिन मार्टेदगी भोट मसिंग 9,952 हेंदुना माई पाखी
ꯃꯤꯈꯜ ꯑꯗꯨꯗ ꯑꯄꯨꯟꯕ ꯚꯣꯇꯔꯒꯤ ꯆꯥꯗ 34.24ꯅ ꯚꯣꯠ ꯊꯥꯗꯗꯨꯅ ꯚꯣꯠ ꯊꯥꯗꯕꯒꯤ ꯆꯥꯡ ꯋꯥꯡꯈꯤ꯫ ꯍꯟꯗꯛꯀꯤ ꯃꯤꯈꯜ ꯑꯁꯤꯗ ꯂꯣꯛ ꯁꯚꯥ ꯁꯤꯠ ꯑꯅꯤꯃꯛꯀꯤ ꯑꯣꯏꯅ ꯄꯨꯟꯅ ꯄꯣꯂꯤꯡ ꯁ꯭ꯇꯦꯁꯟ 2,955 ꯍꯥꯡꯗꯣꯛꯀꯅꯤ꯫ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯏꯅꯔ ꯁꯤꯠꯇ ꯄꯣꯂꯤꯡ ꯁ꯭ꯇꯦꯁꯟ 1,318 ꯑꯗꯨꯒ ꯑꯥꯎꯇꯔ ꯁꯤꯠꯇꯅ 1,633 ꯂꯩꯒꯅꯤ꯫ इनरगी लोकसभा सीटा राजनीति दल अहुम बीजेपी कांग्रेस अमदी आरपीआई आठवालेना मखोई मखोई मिरेप सिंह थागली एमपीपी की मिरेप ओइना मिरेप चे पिसिलुबा सकनाय फिल्म स्टार काइकू हाइना मियामना खंगनबा आरके सोमेंद्रोदी चयेतनबा खर लैबदगी इंडिपेंडेंट मिरेप ओइना मिखल थेंगनगदोरी अतोपा इंडिपेंडेंट मिरेप अनिसु मिखल असिदा मिरेप ओइदुना इनर सीटा पुन्ना मिरेप तरुकना लंबा तौनगदोरी आउटर लोकसभा सीटना नागा पीपल्स फ्रंट एनपीएफ कांग्रेस अमदी इंडिपेंडेंट अनि पुन्ना मिरेप मरीना लंबा तौनगदोरी मिखल असि निंगथिना अमदी नियम चुमना पांथोकपा ngamnaba इलेक्शन कमीशन की माइकैदगिसु अकनबा थबक पाइखली मिखलदा मथौ तौगदबा पोलिंग पर्सनल सिंग ट्रेनिंग पीबा अमदी वोटर सिंगदा अवेयरनेस पीबगी थौरम कया लेप्तना पांथोकली ऑल एज होम सिंगदा स्वेप आउटरीच प्रोग्राम कया पांथोकली रिलीफ कैंपता लेरिबा अमदी फिजिकली चैलेंज ओइरबा वोटर सिंग वोट थादबा ngamnabasु अखनबा थौरांग कया पाइखली मिखल असिगिदमक हौजिक मसी मसीदा वोट खोमनबा तपना तपना हौरकली अदुबु राज्यसि ओइरिबा फिबम मसिना मरम ओइदुना महौसागी मतौगुम पाक सन्ना वोट खोमबगी मवोंगदी हौजिक फावबदी उबा फंगद्री आकाशवाणी इम्फाल की पावगी सक्तमगिदमक न्यूज डेस्क तगी वाहेंगबम वाशिंगटन मतंग असिदा आकाशवाणी इम्फाल की ई पाव कांगबुरे पुथोकपा चयोल की पाव की सक्तम लोइजरे अईबा अमसुंग खोमजिनबा थोकसोम जोगेंद्रजीत लिजखिबा माइबम दिजमनी।